APUNBA MEITEI TENGGOL December 12 Pangthokadouriba Nupi Laan Asi ani Thoktana Amata Oina Punna Pangthokpiyu Haina ngarang loop asigi moirang luching puren thokchom manikumarna kasar konjeng lekai de leiba office ta pangthokhiba paugi mifam amada phongdokre loop asina haukiba November 9 dagi maira paibi loop anigi central committee anida punsinnabagi wafam thamkiba leikre masigi matungda November 19 dasu Lakhipur khumand leiba ibudau thongnang The constituency mangagi Meira Paibigi President Amadi Secretary Yauna Fam Kiba Mifam Amada RK Sana Tombana Lengyan Fi Leimaida Thamduna Punsinaba Haike November Kuntra Fobugi Manungda Amata Oina Punthokpiyu Haina su appeal tauke Kariguma Loop Sing Amata Oina Punsinba ngamdrabade Nupi Laan Taubugi Mahutta Yumthong Khudingda Meira Katuna Nupi Laan Numit Thoram Pangthokpiyu Haina APUNBA MEITEI TENGGOL na phongdokhe APUNBA MEITEI TENGGOL na Meira Marakta Meira Paiba Saragera Haiba Wahi Kaya Sizinakhiba Imasingi Ichesigi Mafamda Chatunasu Aikoina Sengdokcha Hanba Leikre Ado Makoi Wakhalondagi Phongdokpa Wafam ado Makoi Masana Phongdokyaina Phongdokchakiba natte Masi Makoigi Luchingbina Pangthokpiyu Haibadagi Phongdokpani madu Mayek Sengna Aikoigi video clip ta leijare Aikoina Hajaningmadi Imasingi Mafamda APUNBA MEITEI TENGGOL na Kariguma Singnakiba Wafam amata leijakide Aikoidi matam punamakta Kubak Changjau Tara lunaraga Imasingi Mafamda Amata Oina Punsinbiduna Nupi Laan numit asi Amata Oina Pangthokpiraga Aikoigi khunai asibu machasingbu naukonbiu haiba wafam mase